Chingmairong laiba Manipur Legislative Assembly gi oiba Health and Fitness Center ama ngasi Assembly sigi Speaker Thokchom Satyabrata na ribbon kaktuna sangkabagi thouram pangthokkhre. Assembly gi lairiba staff kayana saruk yaduna pangthokkiba thouram aduga mari leinana Speaker T.S. Satyabrata na haikibana ngasi Assembly sigi compound manung maktada sariba Health and Fitness Center si mapungoina Assembly sida laktuna thabak tawriba singbu makhoi gi chinlaba mathau sing loiraba matungda ngaihaktang oirabasu pothabada mating oinaba semgatpani. Center sida badminton amadi table tennis sanafam thamliba sigi mathakta gym amasu hapnaba khanari haiki. Masida natana hariba center si mafam masida lairiba employee sing punna tanaraba matung thangkalakpa khongthang amani haiba wafam sing fongdokhi. Assembly ki compound complex manung sida haija utare health and physical ka mari lenana ngakto su recreation center ma hangbodona badminton sanana ba table tennis ball sanana ba amade masida khoi matham